Ahanbada maruoiba pau. NEET exam ki question paper lupa lakh nifu da yolambaga mari leina Rajasthan police na miyoi ahum phaduna thizinba hokre. Supreme Court na ex-Chief Minister N.Biren gi leak oikiba irang asiga mari leina audio clip examination tawkre. Pakistan sagatuna wangang luba miyoi kuntra mapan hojik jail da leiri. Prime Minister Narendra Modi na Manipur gi isu asi karisu leitana amadi lumna lawdi haina Congress na fongdokre. Hanagi Chief Minister N.Biren na Luchingba Leingak Amuk Hanna Thambinaba Ayiba Cherol Thakhre. Thasigi manungda MLA sing punsinduna mpung phaba Leingak ama semnaba hotnaragani haina Ramesor na fongdokre. Ngasi sambit patra Imphal da thunglare anoba sarkar semba yauna party ki aruba agenda sing khanagadawri. NEET exam ki question paper lupa lakh nifu da yolambaga mari leina Rajasthan da police na miyoi ahum phaduna thizinba hokre. Ngasti pangthokliba the National Eligibility Cum Entrance Test NEET UG kamari leina ngarang exam asigi question paper candidate kharada lupa lakh nifu da yonduna examination asibu scam thokanaba hotnaramba miyoi ahum Rajasthan police na phare. Rajasthan Police ki Special Operation Group na hiram asiga mari leina Jaipur dagi Balban chahi 19 Mukesh Mina chahi nifu amasung Hardas chahi 19 miyoi ahum asi phaba ngamkhibani hairi. Police ki investigation matung ina hairiba miyoi ahum asina mahiroi amasung mahaki imung manung sing Gurgram da puraktuna haukiba irai numitta hairiba senfam asi demand tawrakhibani. Adubu mahiroi aduna question paper yenge hairupada miyoi ahum aduna yakhide hairi. Miyoi ahum aduna question paper adu yenge haiba yadabadagi imung manung na Special Operation Group ta contact tawduna hairiba miyoi ahum asi haukiba thangsa numitta phakhibani. The National Eligibility Cum Entrance Test NEET UG asi leibak asigi state pumbada mai paklaba candidates singna medical college singda admission tawnabagidamak pangthoknari. Atopa thodok amada NEET aspirants singdagi medical college exchange lawnabagidamak sel lawramba miyoi mari amasu fabangamle haina official source amana haidi. Bhubaneswar Special Crime Unit na haukiba thangsa nimita fakhiba miyoi mari gi manungda anidi Urisadagini haina Commissioner of Police SD Singhana fungdorakli. Police Commissioner asina fongdorakpada miyoi mari asina medical aspirants singdagi makhogi mahutta atopa miyoi na mahut sinduna exam asi thahannabagidamak yamnaba sel sing lawkhibaga loinana aspirant asi mai pakhanduna medical college ta admission tawgani haina thajabasu piramkhi hairi. Police na hai geng khutpu asina candidate amamamdagi lupa lakh 10 dagi 30 fawba lawi hairi. Pung ahumgi matam oiba NEET UG gi exam asi ngasi nungthil pung 2 tarakpada leibak sinba thungna pangthoktuna nation asigi medical tamningba mahiroi singna medical college singda exam asi pass tawraba matung admission tawba yaragani. Mamang chahida exam asi May 5 da pangthokhi adubu Bihar amasung Rajasthan state singda chauna question leak oikhi haiba matangda National Testing Agency NTA na miyoi kaya phakhiba su leikhi. Prime Minister Narendra Modi na Manipur gi isu asi karisu leitana amadi lumna lawdi haina Congress na fongdokre. Manipur gi chahi ani helaba mai hona chaklaba irang asida India gi Prime Minister Narendra Modi na kariguma wafam amata fongdoktaba amadi nongma fawo Manipur da chatriba haibasi Manipur gi isu asi karisu leitana lumna lawdi haina All India Congress Committee AICC gi National Coordinator oibedanatana Manipur State ki in charge oiriba Rajesh Kumar Chhetri na maral sikhre. Wafam masing asi Congress Bhavan na pangthokhiba pawmisinga unaba amada Rajesh Kumar Chhetri na fongdokhibani. Mahakna makhata na hai handak Jammu and Kashmir gi Pahalgam terror attack ta lawkhiba thodang adugumna Manipur gi isu asidasu lawdriba karigino hainasu wahang kaya hangki. Loinana state asida president rule matam sangna thamjeliba sesu yamna kanna yaningdaba fongdokhi. Supreme Court na ex-Chief Minister N.Biren gi leak oikiba irang asika mari leinana audio clip examination tawkre. Ngasi Supreme Court na maitay amasung kuki gi marakta thokliba irang asika mari leinana irang asi Hanagi Chief Minister oiramba nongthomam Biren Singhana thokanbani haina maral siriba leak oikraba forensic seal tawduna paikhatliba report audio clip adu examine tawkre hairi. Supreme Court ki Chief Justice Sanjeev Khanna amasung Justice Sanjay Kumar gi bench ta ngasi Solicitor General Tushar Mehta na fongdokhibada hiram asika mari leinana kupna thizili. Bench asina Mehta gi submission taraba matung mahakpu official singa ningthina tanaraba matungda update oiba report sing bench asida chahi asigi July 18 da makhata na chathagadoriba hearing da pukhalakadabani haina pautak pikhi hairi. Leak oikhiba Hanagi Chief Minister N.Biren gi audio clip adugi matangda court asina monitor tawduna Special Investigation Team SIT na prop tohanbiu haina NGO Cookie Organization singna Advocate Prasan Vusan gi khutangda Supreme Court ta file tawrakibani. Hairibo audio clip aduda Chief Minister oiramba N.Biren Singhana fongdokhiba wafam ni haina maral siraduna Manipur da thokliba irang asi N.Biren Singhana insinduna thokankibani haina maral sikhi. Pakistan sagotuna wangang liba miyoi 18 hojik jail da leiri.
Pakistan saugotuna wa ngangba miyoi amata lemna tharoi ainggi oiba cherak fangani haina Assamgi Chief Minister Hemanta Biswa Sarmana phongdokre. Hojik state asida pangthokliba panchayat election ga mari leinana election rally amada Hemanta Biswa Sarmana Pahalgam terror attack ki matungda India gi leihauda pokpa miyoi singna Pakistan saugotuna wa ngangluba miyoi makhatana fagatpa leptri. Makhoigi manungda opposition ki MLA ama yauri ngasisu makhatana hozai amadi South Salmara Malkachar district tagi miyoi ani amakasu Pakistan saugotpa wangang lubagi damak police na fagatkre. Hojik fawbada Pakistan saugotpa wangang lubagi damak miyoi kuntra mapan fagatuna jail da leiri. Makhoi loinamak logi khutagi nanthokpa yaroi. Pakistan Jindabad haina lawba miyoi sing makhong thudekani haina Pakistan saugotpa miyoi singbu warning tawki. Aikoina Prime Minister Modi amadi Indian Army bu sagotuna malemgi leimai singda leiriba terrorist singbu matik chaba dandi pigadabani haiki. Hanagi Chief Minister N.Biren Luchingba Leingak Amuk Hanna Thambinaba Ayiba Cherol Thakhre. Manipurgi Chief Minister Oiramba N.Biren CM pham thadokraba matung Luchingba Amuk Hanna ngamdabana maram oiraga President rule thamliba lauthoklaga Amuk Hanna N.Biren Luchingba Leingak Ama Thamnaba Manipur Naga Area Development Committee na Union Home Minister Amit Sahada Ayiba Cherol Thakhre. Committee asigi President M. Ningpam amasung General Secretary D. Kamay anina khudik piduna pisan khiba Cherol adugi matung ina Manipurda hojik thokliba irang asigi khudong chaba lauraga N.Biren na Luchingba Leingak aduda yawba elected politician kharana mahakpu chingthanaba hotnaki. Leingak aduda charangnaba thoktuna mahakpu resign tawnaba demand tawki madugi matung ina N.Biren na Manipur miyamgi damak yaifanaba mahaki pham thadokhi. Adum oinamak Minister MLA singgi marakta Luchingba ama puthokpa ngamkhidabana maram oiraga Manipurda President rule thamlakhibani. Naga Furupki MLA Minister amadi miyamna Manipurgi hojik oiriba phibam asida N.Biren bu saugatli hairaduna mahak natana Manipur miyamgi Luchingbinaba amata leite. Ngasi maksu BJP gi MLA singgi marakta khaibung tanaduna Chief Minister oiningba kaya ama yauri. Masina lamdam asigi phibam hena sokselakani maram aduna Manipurdagi PR lauthoklaga N.Biren bu Manipur miyamgi khallaga Amuk Hanna Chief Minister ohenbiu haina Cherol aduda palli. Tha asigi manungda MLA sing punsinduna mapung phaba Leingak ama semnaba hotnaragani haina Ramesorna phongdokre. Chatliba tha asigi manungda MLA sing punsinduna mapung phaba Leingak ama semnaba hotnaragani haina Kairao ACG MLA Laurembam Ramesorna phongdokre. Wafam masingasi Kairao ACG manung chana leiba Kyamgai Khoiram Lekai, Kyamgai Dispensary Leirak amadi Kyamgai Mayai Lekai da naungna saba Maira Paibigi Sanglen Sing Sangabagi thoramda phongdokhibani. Mahakna makha taraduna hai Manipurgi ngasigi oiriba phibam asida mapung phaba Leingak ama thambiu haiba asi miyamgi kholaw khak natana mihut singgesu kholawni. Lamdam asigi chiraba tanfam asida BJP gi MLA singgi marakta khaibung tanaduna mapung phaba Leingak ama semba ngamdaba haibasi yamna laibak thibani. Hojik Manipurgi oiriba phibam amadi miyamgi thengnariba awabasing asi yenglaga miyamgi mihut singna isa-isagi lanaigi nungainadaba amadi sauning mapumba na thairamlaga tunggi mirolgi damak yenglaga mapung phaba Leingak ama semnaba hotnaminasi. Mapung phaba Leingak ama semnaba hotnabada tangai fadana MLA kuntragi mathautai. Hojik phawbada MLA kunhumdoi di amata oina punsinduna leiri. Wathoriba MLA tarit asisu punsinaba angamba thakta hotnari. Athuba matamda centerna Leingak semlaktaba tarabasu state asigi MLA singna amata oina punsinduna Leingak semnaba Governor Ajay Kumar da Wakat Cherol lankhatnaba thorang lokhatli. Ngasi Manipurda thonglakiba BJP North East in charge ki khongchat asina state asigi national highway sing chathok chasin yadana leiriba asi yahanna ba hotnaramgani haibagi thajaba chauna lei haina mahakna phongdokhi. Ngasi sambit patra Imphal da thunglare anauba sarkar semba yauna party ki aruba agenda sing khanagadawri. BJP gi North East in charge ki thawpuriba sambit patra ngasi ayuk Imphal International Airport ta thonglakibaga loinana Kuki gi BJP MLA sing unaduna wari sananabagi damak Churchanpur district ta khongsan khre hairi. Sambit patra na President rule thamliba Manipur state ta lakliba si Manipur state ta anauba BJP Leingak ama semnabagi damak BJP gi MLA sing watanaba amadi atay maru oiba party ki agenda sing BJP gi makok thongba singa paminaduna khana nainagani hairi. Sambit patra gi Manipur khongchat asi ruling MLA kunma thoina Manipur state asida santi amadi tangdulai taba hanjilaknaba anauba Leingak ama semnabagi damak Prime Minister Narendra Modi amasung Home Minister Amit Sahada tongan na pisan khiba chithi sing adugi matung tarakpadani. Mamang tha April 18 da Prime Minister Office amadi Ministry of Home Affairs ki kuthangda PM Modi amasung Amit Sahada pisan khiba chithi aduda BJP gi oina MLA tara humdoi NPP gi oina MLA ahum Naga People's Front ki oina MLA ahum amadi Independent MLA anina khudik
Pisilakhiba chithi aduda MLA singna Manipur da santi hanjilake hairabadi popular government ama leiba mathau tai haina phongdokhi. Sambit patra ngasi Churchandpur da MLA amadi BJP leader singa wari sanaraba matung Imphal da amuk halaktuna BJP leader singa wari sanagani hairi. Sambit patra chahi asigi February thada Manipur da laklamkhibani. Matam aduda Chief Minister oiramba N.Biren Singhana CM famdagi resign tawkhraba matung tha adugi tarahumdoi da Manipur da BJP Leingakna president rule thamjilakhibani. Adubu Manipur State Assembly ki term asi English singani kuntaret phawbani hauzik assembly asi suspended animation oina thamli.